Ahanbada Maru Pau, Nuit Mangani Pangtokadaba Manitex 2025 Manipuri Governor Ajay Kumar Bhalana Nilakuti the Laiba Arvan Hatta Hodo Cray. Ruling amadi opposition MLA Singna Miyambu Samam Nahali Haina RPR Tuwalig National Secretary Maheso Thongnawjam Nahai Cray. Suspension of operation Tongnariba KNO amasung UPF ke Luchingba Singa Ministry of Home Affairs ka wari sana Cray. Amadi Darbar resolution matung ina Maitei Singna manak nakpa akoy badalay riba sing singda kundaba yay haina Hararo Village Development Committee ke Secretary Nong Thoma Punrona High Cray. Kurumjari ISTV Pau Miang Tabiri Basing Mutarab Nokchari Hausi Pau Sandong Pizari. Nuit Mangani Pangtokadaba Manitex 2025 Manipuri Governor Ajay Kumar Bhalana Nilakuti the Laiba Arvat Hatta Hodo Cray. Matang yawan ba sida yalongay dagi lejariba masak adubusu yokat pagaloinana anoba creativity amadi innovation hapsin laga global market ka samnabada expo asina mateng ohengani hairi haina Governor Ajay Kumar Bhalana haike Department of Textile Commerce and Industry Government of Manipur Directorate of Handloom and Textiles Manipur na sinduna 2018 dagi lamdam masigi handloom amasung handicraft yokatnaba global market yauna Pukatnabagi Pandamda calendar event oina pangtolakhiba Manipur International Textile Expo Manitex chahi asigi oina handloom a sustainable Swadesi future Manipur's handloom and handicrafts heritage to global fashion haiba thimda ngasidagi Imphal East District ke Nilakuti da hokre lamdamasiki yellow fruit singi yong fi amasung Kutna Saba Polam Sing Utpa Department Asina Takpi Tabidaba Lanzil Laktuna Relief Camp to Labor Singna Sazaba Polam Utpa Stol Chama Henbana Saruk Yari. Manitex 2025 Hogdo Pagithoramda Chief Secretary Manipur Punit Kumar Goyal, Additional Chief Secretary Textiles Commerce and Industry Manipur Anurag Baspai Loidana, Handloom Amasung Handicraft Lamda, Padma Street Piduna Ikai Kunakraba El Bino, Ice Rade Sharma, Ki Ivomsa M Muktamani, Machihan Sasa Loinana. GI Man of India, Dr. Rajnikant na Thorongya Theba Mithungden Singona Sarukya Ke. Governor Ajay Kumar Bhalana Makataraduna, Malengi Oina Hongliba Asigumba Matamasida Yelongay Dagi, Laserakpa Polam Sing, Asigi Pazababu, Yokatlaga Tamba Asi Achoba Singnab Amane. Yelongay Dagi Laseriba Masakadubusu Yokat Pat Loidana, Awonba Asida Anova Creativity Amadi Innovation Hapsilaga, Global Market Ka Samnabada Expo Ashina Mateng Uhengani. Expo Ashina Tradition Amadi Innovation Loinana Craft Amasung Commerce Ani Asi Samna Handuna International Amasung Global Ge Thakta Pukhatpada Mateng Oibangam Hangani Masina Handloom Cluster Exporters Technology Partner Punna Punsilaga Matam Gachuna Ba Mamal Ohenba Amasung Weaver Singda Sustainable Livelihood Piba Namhangani Handloom Sector Asi Cultural Asset Oiba Kaknatana Singamasung Tampak Ani Asigi Nupi Kaya Amathavak Piraga Maduna Imung Manung Pujabada Mateng Pangliba Pm-Istv Manungchana One District One Product Hodo Cray. Digital India E-commerce integration na Fees Hazariba Sing Technology ki Mateng Piraga ecosystem Amagi Makada Puraknaba Thabak Changshile. Department of Textile Commerce and Industries na Global Threat Yobangabnaba Design Innovation Capacity Building Pibaga Loinana Export Linkage dasu Mateng Pangduna Made in Manipur bu Singthanaba Ohenaba Honare. Handloom Aikogi economic importance Kaknate, Masi Aikogi cultural identity Amasuni. P. Kuding Puari Amaga, Marilena Bangaktani, Community Amagi, Masak Taklibani, Maramasina, Masibu, Kanba Amasung, Yokatpa Asi, Aikogi Itaudang Amashuni. GI Tech Pangba Asi, Identity Ngakpa Kaknatana, Legal Gi Ngaklo Masuoi, Wankai Fi, Rani Fi, Safi Lanpi, Makal Hum Asi, GI Tech Pangkrep. Department Amasung Handloom Amadi Handicraft ka Marilainari Basingna Manipura Sibu Sustainable Textiles and Natural Fiber ge Hub Ohenna Bohonasi Make in Manipur brand Mai Pakan Minasi Haike. The handloom and textile sector is not just a cultural asset. It is one of the strongest pillars of Manipur's economy. When we empower our weavers, we empower entire communities. The Department of Textiles, Commerce and Industry has been playing a pivotal role in design, innovation, capacity building and developing export linkages to make Made in Manipur a mark of quality and excellence.
Protecting and promoting this heritage is both our duty and our pride. This expo is therefore a proud moment for all of us. It offers a vibrant platform for our artisans and entrepreneurs to showcase their creations before a global audience and to strengthen the Manipur brand, a brand that stands for authenticity, elegance, and eco-friendly craftsmanship. I am happy to note that the Department of Textiles, Commerce and Industry continues to take proactive steps in supporting our handloom sector. To our weavers, I would like to say, your hands are the heartbeat of Manipur's economy. Your art inspires us and reminds us that tradition and modernity can coexist beautifully. Let Manitex 2025 be not just an exhibition, but a celebration of hope, hope for our weavers, for our entrepreneurs, and for our economy. Let it inspire our youth to take pride in our traditional crafts and carry them forward with modern vision and confidence. Manitex ka mari lainana National Handloom Development Program gi makhada phisabi lesing ahumda phisa kol amasung mari lainaba polam khusinakhe training loiraba phisabi humfuda sel gi mateng oina lupa lesing kuntra ju khusinakhe thoromaduda Manipur gi governor na English ngani kuntaruki Handloom and Textiles Calendar phone ki baga loinana department asina National amadi State Awardee of Manipur data book amasung release tawkhe Chief Secretary Manipur Punit Kumar Goel na Handloom as Sustainable Swadesi Future Hairiba Chahi Asigi Theme Asina Manipur bu Handloom Heritage Asi Global da Pukhat ba ngamgani Eco-friendly textile natural dyes Aikogi culture utpagi tanza supiri export toba ngamgadaba entrepreneur semgat pat loinana roadmap ama chahi asigi expo shina piri haike Manitex serves as a strategic platform to enhance brand visibility, nurture export-ready entrepreneurs, and chart a roadmap for inclusive growth across the textile value chain. Their participation, along with machine manufacturers, yarn suppliers, reflect a holistic engagement from raw material to finished design and reaffirms Manipur's growing relevance in the international textile map. It is a celebration of resilience and renewal. It represents the collective aspiration of Manipur's artisans, entrepreneurs and policymakers to position the state as a hub of sustainable creativity and ethical fashion. Through Manitex, we reaffirm our dedication to an economy that is both inclusive and innovative, where every weaver's thread contributes to the fabric of a prosperous future. Ruling amadi opposition MLA Singnap Miyambu Chamam Nahale Haina RPR Tuwalegi National Secretary Oibatan Natana Manipur State Committee gi President Mayashor Thongnau Jam Haikre. Mafamasi Delhi 11 Sabdar Jang Road ta Pangtokiba RPI Youth Wing Delhi Manipuri amadi IMSA gi office ki thaububa singi mifam da haikibani mifam adu da saknai rabe film star Soma Laishram susar ki hake mifam adu da RPI Youth Wing Delhi amadi IMSA gi thaububa kyana Manipur da thokliba thaudo wato kaya asigi matang da tongan ba wafam kaya putoktuna khanakibaga loinana matau karamna irang asi thorakpano kanana thokanbano amadi Manipur ki irang asi karamna loshingani haiba hiram da wafam kaya thamnake mifam adu da Mayashor Thongnau Jamna Manipur da choba irang ama thokle masina maram oiraga PR lengak leire ruling MLA sing pullaga Delhi da central lusingba unaba chatuna lengak semnaba miyam da phongdokiba leikre aduga Manipur da laklaba matungdana makhoi masen tokai tanare PR matam oibana MLA makhoi thabak toba ngamde hekta haiba opposition gi MLA sing su chap mane PR matam ni thabak toba ngamde haiba sikarino Manipur gi issue di miyam gi luchingba singna lushingadabani haiba kawu male BJP su Congress su maraibak ningba saba ngaktane mathangi general election gi damak thabak tawduna leire haina maral sibaka loinana makha tana party ani asina miyambu apangba siba leptre media gi platform kaya da BJP amadi Congress ki mi nataba saraga makhoi gi maral kaya kupsinnaba honaduna leire Prime Minister Narendra Modi amadi Congress ki Rahul Gandhi na Manipur kangadaba natte aikoi gi MLA singna thongna leina thoraklaga Manipur kangadaba ni haike Public chamam na hanbiganu vote ki matam di vote ki dum tawbiyu
बोर्ड की मतम इलेक्शन की इलेक्टोरल पॉलिटिक्स की स्ट्रेटेजी तुम थादबियू अदो हुजी पब्लिक में नौरिंगाई टाइमिंग सिदा अखोई इसागी चटपम थोपजु चटपम ngam daba timing sida public na yam waringai timing sida political game sanaraga aman amam chamam naba hotna ba akhoi kangu na phai hai na ba amung thadorakpa awareness pi na ba thadorakpa sigu mayam se chamam naba mayam se अखोई की पब्लिक ते हम चमम नहनबा सरकार सेम पॉपुलर गवर्नमेंट ओं सेम नीमु हाई सेम वे मु हाई यारे ई मु हाई यारक्ते मु हाई सिगुम मयाम अमा अखोई पब्लिक ते चमम नहनबा से सी तौबिगनु हाइदुना मयाम दा हाइजरी दुगा अखोई मतुंग ताबददी आई पीपल ऑफ मणिपुर हाइजद दोमना पॉलिटिक्स याम नैनरबनिना हुजिक से पॉलिटिकल पार्टी आई याम खना छु हुंजरोगे बट लाइव पॉलिटिकल पार्टी मैम से स्टैंड से करी करी नो है से अमत खांदोकना होनाबियु स्टैंड से खांदोक मतमदा मखोई मखोई की हाई कमांड गा मोई रिलेशन से अदुम खंगकनी है हाई मैम हाइजनिंग Ministry of Home Affairs ka Kuki Jo Khulai Paiba Group Kuki National Organization KNO amasung United People's Front UPF ka tha sigi taruk tagi numit nini wari New Delhi da sanakre hairi mifam asida umbrella body ani asigi political amasung armed leadership ki mihut singh center gi mahut sinduna Ministry of Home Affairs North East Advisor AK Misra na mahut sin ke ahanba numit ki khanabada Ministry of Home Affairs State Government yauna September marigi maikai ahungi yanakiba wafam thabak ta onthokpa haina miyeng thangke Kuki Jo Mihu Singi Maikai Dagi Kangluki Irang Thorpadagi Law and Order Amadi Governance Lectabana Kuki Jo Taba District Sing Atopa Administrative Taurang Ama Thambagi Tangai Fadaba Pukatna Ke Ani Subanimita Legislature Yauba Union Territory Ama Demand Tobagi Wafam Pukat Ke Manipur State Administrative Setup Asida Punna Laiminaba Haibasi Makata na Oithoklaroi Panke Kuki Jona Taliba Union Territory asi history amasung constitution na ayaba demand ne makhoi political demand asi khaidok panate pre-independence autonomy adu hanjin bani haina takshin ke demand sing asida AK Misra na Kuki Jo miyanggi aningba apamba center na su lumna lawi adubu housing lairiba government ki policy na anoba Union Territory sembada saugatte aroiba warep ama lodringai mangoinana Manipur gi atei furup singa tatok tashin tauba tangai fati haike Darwa Resolution number 10A July 20 1932 gi matung ina maitai singna makhoi gi manak nakpa akoi bada lairiba ching singda khundaba yai haina Hararo Village Development Committee gi secretary Nongthombam Phunindro na phongdorakle wafamasi protection of Awang Lekin Thabi forest area haiba thim da pangthokpa nomagi oiba awareness program amaga mari leidana phongdokhibani Awang Lekin Thabi Development Committee amadi Forest Department ka punna sinduna Awang Lekin Thabi Community Hall da pangthokpa thoram maduda Kangbupi District ki Cycle Range ki RO Aslam Khan Awang Lekin Thabi Development Committee ki President amadi Secretary amadi Awang Lekin Thabi gi ahalamal sing susaruk yake Nongthamam Funin Roda Makatara duna Tampaki Famda Kundari ba Maitei Singna Makoi gi akoi bada lairiba ching sing asigi akoi bada kunda laita ba yai haibasi mamutta na khangdri Manipur Darwa Resolution number 10A 1932 gi matung ina tholiba order asi kana amatana kakpangamde haiba resolution asi British na palingai matam India na ningtam dringai amadi Manipur na India da tendringai matam da thoglamba resolution ni masigi resolution asi chingya kaya da khundari ba maitai singna khangnaba honadaba si laibak thibani manak nakpa chingya da khundaba ga loina na ching sing asibu yokhat pada mafam adugi maitai singi chawraba haklei aikoi miyoi bana mahausa lairembi na thambiramba Sing pat turel umang wamang asi yokhat pamathau tai hairiba sing asi miyoi bana hingbada thadok na ba yadraba amani sing umang wamang sa uchek leitrabada miyoi bana hingba ngamloi Darwa Resolution number 10A July 20 1932 da hairiba sing asi singya da khundari ba maitai singna mamut tana naina duna masa masagi right khangna amadi ching amadi umang wamang yokhat minasi haikibaga loinana apunbagi oiba wasak su lobina ke Umongyang wamong siyangkatsi ay ko'y uwayokatsi aduga lunana ay ko'y gi rachu ko'y nakanga ko'y tabuk taw si haiboduni jinggong tariba tampaki kun singna ay ko'y kudimang na mipong kudimang na isagi rachu khangna ko'y chaminasi rachu khangna bohona matamda ay ko'y khangdaba udaba yarugasu ay ko'y khara document khara ko'y na laijare ba document singse ay ko'y paisalaga ambari da Tarang da hapu ka thambo yabo ponate akoi jangan sembati akoi chingma ching yaugna akoi hingbi aro ya smati matam punu mata koi kaubirnu akoi tampak leiba kunjingsina akoi na sinari ba sari ba ising uri ba lousing loina na hiram kudi maksingse singsi yaug yokatna koi yaro ha se akoi kaunaroi si adun ya maroi ba state darbar gi the Manipur State Gazetted June 5 1933 part 3 ki pose amuta naina minasi
Kangbupi District ki Cycle ge Forest Range Officer Islam Khana tampakta khundariba maitei singna forest ki maramda nainaba asi watpagum tawi khungang ki mafamda chingya ga naknana tariba maitei singna ching sing adu sijinaba yai haina Darwa Resolution 10A 1932 na mayek sengna iri Reserve Forest amadi Protected Forest su oishanu aikhoina madu sakot thoranga mari lainaba thabak kaya semga sagat pa yai Manipur amadi India na ningtamdringai British na lamdam masida ihan hana 1913 da Reserve Forest oina lauthoki basi haingang Reserve Forest ni masi tharaga apunba Reserve Forest kuni thoi lauthoklami umang wamang amadi ching sing asina aikoi mioi bana hingbada saungna mateng pangni haibasi aikoi kaugumsi maramaduna uwa Kokthokpagi mahut yokhat pa mathau tai mahusa lairembina pipiramba uwa kaya asi aikhoina ngaktuna thamsi haike Forest area has umang leibudu forest area ka we aduga ching orabusu umang du leitradi ching adum kaurani forest area si kallu hairaga forest aikhoina soktragadi aikoi yum kada ga tagdage haiba masisu chumdabdi natte adugo yum kai taba matamda forest tu kokthokano yum kai tabdi tabi yai aduga forest di kokthokpi tabida hanna leiriba mawungda leiraga aigi leifam chafam aigi mawungju mafamduda leibi yai Manipur da popular lenga kama semba amadi sakot thorangi thabak tambang amri haina MPCC ki president K Megachandran haikre Wafamasi September thadagi chathaba hokiba vote chor gadi chor loisinbagi thoram MPCC na sinduna Congress bhavan da pangthokpa thoram da paumisinga unabada phongdokhibani thoram aduda MPCC ki president Kaisa Megachandra CLP leader o Ibobi ex MP Timaina Morangthem Hemanta Surchandra oinam Radhakishore amasung PCC members singna saruk yakhe thoram adugi manung chana ex MLA Morangthem Hemantana iba Congress ki isai anisu release tawkhe National leader Rahul Gandhi amadi opposition leader Mallikarjun Kharge gi luching makada India gi mioi crore ahum target thamduna chatakiba signature campaign asigi pandam phangkhe Manipur gi oina tongan ba assembly constituency singdagi puna signatory lakh mari lising taret chamri tarama thoi phangduna signature campaign asida northeast ki oina Manipur na khwaidagi yamna signatory phangki haidi signatory singasi December thada AICC na Delhi gi Ramlila Maidan dagi achoba campaign amaga loinana India gi president da pishingani ISTV news ka unabada MPCC gi president K Megachandrana vote chor gi matang da Haryana Karnataka expose tawkiba amadi Bihar da election mamang da election commission na SIR tawnaba akanba thabak paikhlakhibana Bihar election da Mehagat Bandhan Congress Alliance India Bloc na mai pakani haibagi achet pathajabalai haike Handakta Rahul Gandhi ji na expose tawkiba miyam da khanghangiba vote chori se masi Haryana da pangthokre then Karnataka da ma directly fakhre Haryana da Brazilian modeler ma India da mutalakta mi du photo chama mu hapsalaga police station tara da hapamba adu vote chori phagat khre aduna masi Bihar da election mamang da SIR masi tawrakanda masigi huran chinti si tawnaba Bihar election commission na kanna tawi adu masi Supreme Court jauna dana khar sensitive oiba issue ma lae aduna if khoi election commission jina sincere oiba taraga di handaki election Bihar ki election jidi Mahagathbandhan na soidana kagani haiba thajabalai Mahagathbandhan ki Rahul Gandhi ji na lusing sarkar ma soidana semguni haigi thajabalai Megachandra Namakatana 2019 da PMGSY gi sanction tokiba tender loshindana thamba lambi semdaba chakwa thorangi thabak sing paikatri amadi IDP sing khunda leita hanaba honabada priority pidre serious oina logdre masigi ona tainabada sangai festival da oina mai onsinduna leiribasi amuka hanna miyeng zanganing bagi apamba phungdokhe XCM and Virena Manipur da popular government ama Bihar election haidokringai da semlagani hairiba asi thajabalaite miyam asum wahanduna thambagi mahutta assembly dissolve tawraga fresh election ama pangthoktuna party gi khenaba thamdana Manipur chawkatnaba honabaromda miyeng thaminasi haike सरकार ना फेज अहुम थोकना रिसेटलमेंट प्लान जी लेरे दिसंबर भक्त लोइकिनी हाइहिबने करिगिनो मसिदा डायलॉग
फमिनरगा वारी साननबसी सेंट्रल गवर्नमेंट अमसुंग स्टेट गवर्नमेंट ngamdrisi karigino adu somdadi the idp singi awaba gi suicide tawagi kari no hingalai ko adu masi sarkar na serious oidabani sarkar na serious oidi ngamni haibagi achet pathajabadi thammeba sarkar sina tawdabane ba hojik lady ba awaba sida khoigi paisa si senthang si amu moida piriba khoigi mating se handaba haibasidi simdi maram chade aduga masida priority se displaced people sing sigi tawge di haidraga sangai gumba diverting point oina issue oina policy oina paikhat leibase eviction gumba festival gumba tongan ba prajada kanaba phangdaba program yaudaba program oina paikhat leibase masibudi akhoi idp singi problem je solve tawnanaba somda mai onsan bana faini khali International boxer Deep Laishramna Aztec Fight Studio ga khusamnaraga Road to Pro Session 3.0 tongan ba wet category da pangthokre BT Road laiba Aztec Fight Studio da pangthokpa thoram maduga mari lainana Assam dagi international boxer Vastav Chatia amasung international boxer amasung coach Deep Laishram anina haikibada Road to Pro Session asi haugalakliba talent laiba naha kaya sananinglabasu lambi khangdaba lamjing binaba leitabadagi lamakhangda mangkiba kaya yaudaba nate makoi singa sibu takpi tambiraga professional oina sanaba ngamnaba lamjing biba oina haurkhibani ahanba session dagi haukiba fighter professional oina sanaba haukiba laikre lightweight category dagi heavyweight category fawada sanari basinga sidagi talent laiba khangatlaga makoibu lamjing lamtak pigani haike ऑल इंडिया लेवल में बहुत अभी नॉर्थ ईस्ट थोड़ा एवॉइड किया जाता है। हम लोग का मेन गोल है कि जैसे हम लोग ने खुद मेहनत लगा के अपना उस पे में खुद खल के आए, हम लोग ये चाहते हैं कि हम लोग का पीछे का जो जनरेशन है ना, हम लोग वो लोग को वो स्टेज प्रोवाइड कर पाए। एटलीस्ट हम लोग को जो लेवल मिला है, हम लोग को जो सपोर्ट मिला था, हम लोग वो लोग को 10 टाइम ज्यादा सपोर्ट कर पाए, क्योंकि वो लोग भी आगे जाके वो चीजें कंटिन्यू कर पाए ना। तो वही हम लोग का मेन गोल लेके ना आज ऑल इंडिया लेवल पे ये ऑर्गेनाइज किया जा रहा है। Yaviren communication uripo kimiyek makhada AK Sandrajit na iba lichai pareng haina mingthon ba wari macha ama phongbagi thauram DIPR gi auditorium da pangthokre thoram aduda Manipuri Language Advisory Board Site Academy gi hanagi convener Nongmaitem Kiran Kumar, Imphal College Imphal gi hanagi president Dr. Moirangtem Priyoberta Singh, Fiction amadi Poetry Club Manipur gi president Thaudam Netrajit na maru oiba president member sing oina saruk yakhi paga loinana site bu nungsijaba miyoi kya su saruk yakhe thoram adugi manung channa St. Joseph Higher Secondary School Sangai Progi lecturer Ningombam Nando Singna ngasi phongkiba lichei pareng haina mingthon ba wari macha adugi maramda wangangke phongkiba lairiga jugi maramda lairiga sige aiba AK Chandrajitna Manipurda aiba ibi kaya lairi makoina Manipur gi site bu yokhatpada achoba thodang lauri makoibu sak khangba amasung yokhatpiba yamna mathau tai phongdokhe từng lấy cái tầm bậc lôi rồi cái yếm được hoàn toàn cái nông thuyền này bọn ta đang hiền hồ li bọn nông không quỳ bọn thui bọn này mà xin nó cái này phải mà nó thà mình xem của nông nghiệp phụ nữ à tôi sống với bài phụ nữ lấy làm bọn mình không mất gì bọn à cái mà phẩm gì đó mà hút sa cái mà liếm gì đó chọc rồi bọn tiền chọc rồi cái này lâm thì tất cả những cái gì bọn tôi hắn không mang chọc thì mình ngầm chuồn quăng này mà tâm mà đi soi nó bảo không bảo origin National Oral Health Program Gamari Laidana Manipur da chahi ani helaklaba irang asina sokalaba mafam ama oiriba Bisnupur district ki Tronglaw bidang ase mafam adugi miyam da dental ga mari lainaba kana ba pina ba mega dental camp ama L Dhananjay Memorial School da pangthokre L Dhananjay Memorial School da pangthokre District Health Society Bisnupur National Oral Health Program amadi Indian Dental Association Manipur State Branch ka Manipur State Livelihood Mission ge makhada semba Lamjing Maira Village Level Federation ga puna kusam naduna pangthoki ba game aduda Indian Dental Association Manipur State Branch ki Honorary Secretary su oiriba Dr. Deepak Ningombam amade District Hospital Bisnupur ge Senior Dental Surgeon oibatan natana District Nodal Officer Bisnupur National Oral Hygiene Program su oiribi Dr. Vidyapati Huyam anina luchingba RIMS Jenims amadi Manipur Health Services ki apunba Dr. Kunipana amade supporter staff taret lomna sarakna patient chahum lomda game asigi kana ba pibaga loinana hidak kaya sulem na pikhi
ꯀꯦꯝ ꯑꯁꯤꯕꯨ ꯁꯤꯟꯕ ꯂꯥꯡꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯦꯛꯁ ꯖꯤꯂꯥ ꯄꯔꯤꯁꯗ ꯃꯦꯝꯕꯔ ꯃꯨꯇꯨꯝ ꯕꯤꯔꯆꯟꯗ꯭ꯔ ꯃꯩꯇꯩꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯀꯦꯝ ꯑꯁꯤ ꯏꯔꯥꯡ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯁꯣꯛꯍꯜꯂꯕ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤ ꯖꯤꯄꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯇꯥꯟꯅ ꯆꯠꯂꯒ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯕꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯒ ꯀꯦꯝ ꯑꯁꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯄꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯕꯗ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯤꯕꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯂꯝꯗꯝ ꯁꯤꯒꯤ ꯁꯦꯜꯐ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯈꯨꯡꯒꯪ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯑꯃ ꯍꯥꯏꯔꯤꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯜꯂꯒꯗꯤ ꯏꯝꯐꯥꯜꯗ ꯆꯠꯇꯨꯅ ꯂꯥꯌꯦꯡꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯗꯨ ꯍꯧꯖꯤꯛ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯁꯤꯟꯕꯤꯅꯕꯒꯤ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯗꯨꯅ ꯁꯤꯟꯕꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯟडियन डेंटल एसोसिएशन मनपुर स्टेट ब्रांच की ऑनररी सेक्रेटरी ओइरिबा डॉक्टर दीपक तिंगोंबमना केम असिदा खुदोंचाबा पीबा ngamdaba maru oina khutlaigi khudongchadabana maram oiraga layeng mapung phanba ngamdaba singdi manak nakpa district hospital natraga rims natraga jenims ta refer tawi khudongchaba piba yaba singdi adumak ngamliba makai oinaba hotnai केम असिना कानाबा अदुकी मतिक पीबा ngamle haike या तीन चावदे होरगा अखोई या खोंग चाथतपा या सतपगदबा पोतसु अखोई सिदा ट्रीटमेंट तौजरी या तीन चावदे मेननबा अदुसु तौजरी को अदगी अखोइना या सेंगबा खोटबैसु तौजरी अदुगा अखोइना सिदा हेनबा प्रोग्राम हायरगदी अखोइना ओरल कैंसर स्क्रीनिंग सु तौजरी अदुदा अखोइना सिदा ngasi पिबा ngamdaba अखोइ फैसिलिटी लेतबो ओरगाना मानांगनापा डिस्ट्रिक्ट हॉस्पिटल नत्रगाना अखोइ रिम्स डेंटल कॉलेज लेडी जेनिम्स डेंटल कॉलेज लेडी अदु अनापदा अखोइना रिफर तौजरी हायतारे District Hospital Bisnupur की Senior Dental Surgeon ओइबतनतना District Nodal Officer Bisnupur National Oral Hygiene Program सु ओइरिबी Dr. Vidyapati Huyamna या हाइबसी यामना मरु ओइना हक्सांग कयात यान मरु ओइबा हक्सांग कयात अमनी मसी नारकपा चिगलकपा मतम खक्तदा ओइना लुमना लौनै मसिबु नारकट्रिङै चेक्सिना मतम नाइना सेक तौथोकपा मथौ ताइ फोंदोखे डेंटल कनोसी आमथिना नेग्लेक्ट होए को खोई प्रजाम यामना खोई दा पेशेंट लाकपा मतमदा नारगदंग लाकपा को अदु नारगा लागदी याम थेंगे अदुना थेंगा कांददी खोई ट्रीटमेंट इंटरवेंशन जे यामना हदी यामना हेन एक्सटेंसिव ओइबा मरमना अदुना लानना को डेंटल ट्रीटमेंट से तांगी पैसा याम तांगी डेंटल क्लिनिक ता चंगगदी खोई पैसा याम तांगी हाबे जे यामना लानना थाजबम लेबा दो आइना हाइजनिंगबदी डेंटल ट्रीटमेंट से कॉस्टली ओइबा नते खोई नेग्लिजेंस टू नेबर कॉस्टली ओइजे को अदुना नेग्लेक्ट तोबिगनु ngana laga laying biu dental checkup toina chapiu adoragadi yaagi anabasing se healthy oina phajana leiba ngamgani na sima कुंबी की लंबी सिंह सेंबिदबगी मायुक्ता कुंबी एसिदा हौखिबा नवंबर मरीदगी संचिलखिबा बन एसिया सिगी टोंगान टोंगान बा मनु हंजिनबा मफम कयागी मियामसु लेप लेतना बन असि सगोटनरखले कुंबीदगी उंगमलेन ताबा मरु ओइना मरु ओइबा कुंबी नोंमाइखोंग रोड हाइना खंगनाबा लंबी असिसु कुंबी एसिगी लंबी सेंबदा एसिया सिगी मनुंग चन्न लैरिबा लंबी असि यावगदबनि हाइदुना इथाई वापोकपी थोंखोंगदा वापोकपीगी नुपी कयाना ngasi ayuk anganbadagi lambi thingduna khongjang sangsinkhre lambi thingbada saruk yakhibi kaisam tampak leima kobi nupi amana khongjang asi kumbi da hokhiba tang mari dagi kumbi gi maru oiba lambi sing koilas thagadabani haiduna kumbi miyamna sangsiliba lambi thingbagi khongjang saugaladuna khongjang asi changsinbani ithai wapopi fauduna chatliba kumbi ungamlen lambi natraga कुंबी नोंमाइखोंग हाइना खंगनाबा लंबी असि सु फिबम चादना सेंबीदना लेरकपा चही तरा हेलकपना लंबी असि चटनरिबा मियामदा चावना खुदोंग चादबा मायो हलकपा असिना खांगबा ngambaktabdagi khongjang asi sangsilakpani sangsiliba khongjang asi hanba leitana lambi asi semdriba fawba changsinkhigani haike अखोई कुंबी केंद्र की मनुंग फत्रिब लंबी सिंह से अथुबा मतमदा मसी सेंबीदबा तारगदी असि अना थोकपा बुक यारकपा यायबा सिदा अखोई इसा इशू सिरगदी अखोई जो अखोई अंगम थबक तौरकनेबा अदुना इमाइबे लैबिरिबा मयाम से अवा अना थीदना अखोई युक्ति चराई हेलगसु लंबी जिगी मरु ओइना लैजरिबनेबा सेजदा मरी लेनाबा मीना अथुबा मतमदा यंगसन बिद्रगदी अखोई ngasi ahing phawa yumda hanjaloeba lambi jigi yasanaba kaino ma poraktragadi akhoina haijariba waye se tabidaba taragadi akhoina changsaliba khongjang ase makha tana changsangani lambi sida kanagumba jiba panba amatana haitare akhoi sidai jida thinga pamata sunga moi akhoi makha tana khongjang ase leptana changsangani haijani कुंबी एसिगी मनुंग चना लैबा लेंगांग ताबिदा सु सगांग सुगनु लंबी सेंबिदबगी मायुक्ता लंबी थिंगदुना खोंजंग संगसिनख्रे
lambi asina amata ngairaba lambi oiriba lambi asiki nak yata khundariba hausikna irang asina maram oiraga lengang tabi amadi atei safagadaba mfam singda changjafam loduna leinariba chairen lengang tabi Langobi, Koizman Tabi, Napat, Tangjeng Chingba, Kolsing, Asidagi, Nupi Kayana, Chairel Mangzilda, Sanction Kiba Kongjang Aduda, Taruya Kibi, Indubala, Lemakobi, Nupi Amana. Kumbi Asia si Irang Shina Sokaliba Asia Amani, Masigi Sumatakta, Sagang Sugnu Lambi, Haidiba Lambi, Asigi Nakieta, Kundariba Kolsing, Asigi Miam Singasi, Irang Asida, Haktengana, Saiteng Pangliba Mafamni. Lalgi khara safarakpa matam asida lambi asina piriba kutong chadaba asina amuka hena awaba mek nahalle lambi asina maram oiraga misi mina kaya ama thokle minute kharada yoba mafam kaya ngasidi lambi asina maram oiraga pung amadagi pungkhai fawba changhalle kumbi asigi lambi sembada lambi asisu yaungna semgadabani karigumba lambi asi sembidaba thoklabadi siba changba thidana akanba khongjang kaya sangsinaba sem sare haike Sagang tu sugunu taba roadsida mari leinaba department singa akanba miyeng sangsin biraga masi yaugdragadi aikoi lepa leitana borayang BJP gi apunba maira paibi amadi borayang BJP gi manungda leiriba club taraga nithoi punna aikoi kusam naraga lepa leitana khongjang se adumak sathajaragani haiba wafamdo ngasi lakpiriba media singi saita akoi ninghanaba leitana borayang BJP gi apunba luki mot amato oina phongdoksar Government asigi thoksil heitabana maram oiraga sangai festival thingbani haina CCSK na hairi lanjenari ba singi damakta state amadi central government asina thamoi sengna yengbi bagi mahutta khara piriba asina konana ba khara charaga hingjasanu haibagi mawong thambiba simakti khwaidagi laibak thibani hauzik leiriba IDP singna nongmada sangdaba yadraba chana thaknaba angang singi mai masing tambagi awara passing ahal oislakliba singi ana layeng sel thum layengmal asina chingba sel thumgi oiba awaba kaya mapnariba natana saidang duna migi mayomda leiraga thengnariba ikaiba awaba kaya sing asibu phagatnabagi damak Masigi Maikaida, Pungning Changbagi Mahutta, Peace Hamadi Tourism Promote Tobagi Mingda Sale Kaya, Sangan Gadoriba Asimakti, Pungning Togat Ningai Oide. Lamda Masigi Miam Amadi IDP Singi, Pen the Bakayaki, Wakati Tada Duna, Atopa State Singi, Mamangda Ing Tapna, Hingli Haina Utpayana Naba Politics Yauba Festival Pangtok Nabadi, Kanna Hotnari. Sangai Festival Sina direct amadi indirect benefit kayadi leirongani adubu miyamna pamliba miyamgi apambagi mayokta lepadi afaba oiningai oide festival asi pangthoke haina arepa fireb leramlabadi miyamda lauthokringai mamangda yamna wathok oiriba IDP singa unaramduna masi toba yai haina Tanaramlabadi wathok asi thoklamloidabani sangai festival asi hauziki oinadi Manipur miyamgi mayokta leiba oibana Manipur miyamna lobo warepta Committee of Civil Societies Kanglai Park CCSK makhada leiba United All Community Social Uplifter All Manipur Youth Protection Committee Kanglai Park Progressive Farmer Association User Connection Supportive Committee Kanglai Park Women Welfare Association Jingtam United Women Association Ningol Yai Lamjing Association Kanglai Park Kaithel Kanba Apunba Kanglai Park Student Union of Kanglai Park na sawatli haidi hauji pawgi maratna atena brem tang lokchari Sangai tutorial kwa kathengi class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tegi class hausaragani loinena class 10 gina December 1st week tegi class hausaragani sahi kudingi position holder kaya puthokliba coaching center asida ben amadi hostel gi kudong chapasu nubigani Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break matungda mayam utaram nokchari makata ba pawda Kamengil ay marokta layba athoba singi ningsing khubamda heka tambada miyamna saruk yabiu haina ngasi Manipur Press Club tapang thokpa pawgi fam amada Frelatpam Dimbeshona phungdorakle ngasi gi pawgi fam adu da 1978 November 12 ki Kamengi thodokta laikhidraba athoba singi imung manungi miyoi singsu saruk yakhe
Puralakpam Dimbeshona Makataraduna 1978 ki November 12 Nomaizing Nimitta Kameng Gilay Marok Talaiba Athoba Singi Kem Amada Indian Security Force ki combined team Amana Landarak Pada Athoba Taruki Manungda Pripaki founder member Oiramba Athoba Dhiren Athoba Kabikanta Amadi Pelegi Athoba Gambir Yauna Makoi Ahongi Punsi Pikam Nake Asigumba Thodoga Sibu Kamengi Lanfam Haina Ningsingduna Lake Hidraba Athoba Singi Mafamda Sahi Kudingi November Tarani Thoida Imung Manungi Mui Singna Haika Leka Tamduna Lakle Athoba Ohumna Lake Hidaba Sahi Yankai Parkadore Mahusagum Handaksu Lakliba November Gitang Tarani Thogi Ayupung Taretagi Horaga Nimidang Warampung Mari Fauba Lake Hidraba Athoba Hongi Mafamda Haika Leka Tamgadore Haika Leka Kitorama Lainana Manipur High Court Tagi Ayaba Sulore Hanadi Imung Manung Sagainate Singna Thorum Asi Pangtuna Lakpane Adubu Manipur High Court ki Ayaba Su Panglabanina Handaksu Athoba Humna Yataki Bakubamda Pangtogadoriba Haika Lekat ki Thorum Asida Landama Sigi Miyama Amadi Athoba Hum Asiga Luina Biramba Marup Mapang Singna Su Thorum Asida Sarukyabu Haike Okay, so in the sing Magataraman, 1978 November, Kamingi Laimolo, Hibamapam Sida, November Gitang Trani Toya Sida, Tawaina Puntapiki, Adubum Laba, Numit Adubu, Koinangasi, Chahi Kudingi, Singuna, November Tang Train Toya Si, Yumda Adugamapam, the Satuna Hakalekatam Devani, Donana, and that Lakadori Singaniga Kuntaret, Sida, Chahi Yankai, Subadore, Koinu Nekitavasi, Masiga Marina, Kuna to High Court. Jaduna, Koi Nung Hana, Kataka, Sidian Katun lay to the Mago, Mapang, Nazaramba, Magakana, and Mamayam, no Motosu, Mapon, the Laga, Kalekatan, from Japan, Aduna, and that's when a high court order, she looked at that. From the number in the Drum, good luck, I cut the bottom view, a Haina, I said. Senapati District ki Paumata Block ki Jiduri Tungam Velesta Jif Line Facility Ngasidagi Hodokre. Hodopaki Thoramadu da Northern Circle ki Conservator of Forest Arun RS, Divisional Forest Officer Senapati Forest Division Sangam S Amadi Kulgi Luchingba Sing Susarukya Jiduri Hariba Chingmai Asi Samudragi Imaidagi meter listing Amagatsamapal Humpurom Wangba Mafamne Mafamasidagi Yot ki Taurina Atopa Chingmai Fauba Chatpagi Kudong Saba Fanglagani Abulia Cliff Hariba Mafamasi Mafam Aduda Kundariba Pongmai Singi Seng Laba Lifamni Haina Longnaba Mafamni Nasi Hangdokliba Facility Asina Mafam Adugi Lam Koiba Singi Pukning Singsinba Ngamlagani Haina Sarukyakiba Conservator of Forest Arun Nafongdoke Security Force na ngarang pripaki active cadre ama Andro Kamaram Lekai Dalaiba Mayumdagi Fari Hari Police tagi fangba pauda fagalaba mi asigi maming pangobam Thazamanbi Chahi Kunithai Shure Mangwandagi mobile phone ahum amasung Aadhaar card ama fari hari Bharat Nupi Singi Iho Haina Mingthonba Maishnam Sakina Iba Lairikama Ngasi Manipur Press Club ta Phongkhre Ngasigi Lairik Phongbagi Thoram Aduda Nupi Nupa Aiba Aibi Kayasu Sarukyaki Baga Loinana Masak Nairaba Mi Kyasu Sarukyaki Manipur Police na ngarang huikap makalekai dagi miyo ama ganja keji taruka konana fari hari faraba miyo asigi maming Konthauzam Rajen sainifu manga huikap makalekai dagi ni hari Teaching Learning amasung Research ta AI Integration haibasida nimit humnigi hands-on workshop ama NIT Manipur da hautokre Ministry of Education ki senthang makhada pangtokhiba workshop asigi hautokpagi thoramda ICT amasung Project Management Unit ki head Dr. K Srinivas, Center for Policy Research and Higher Educational Planning and Administration, New Delhi Director Professor Pradeep K. Mistra, NIT Manipur ki Planning and Development ki Din Professor Rajesh Kumar Su Sarukya K. Naipa ki VC Professor Sasikala Wanjari Su Virtual Oina Thoramasida Wangang K. Workshop asida NIT Manipur ki Faculty Yankaimatu Henbana Sarukyari. Director of IOS Government of Manipur ki Makhada 10-bedded IS Hospital Singzamai Amadi Kuman Masaikol Apunba Ima Sanglen Kapuna Kusam Naraga Mang Infal Tanam Aning Lekai Dalaiba Sanglen the Free IOS Health Camp on Pangtokre Haiba Free IOS Health Camp Asida Special Doctor Singh Laktuna Anaba Singh Lemna Layan Kre Amadi Lemna Hidak Langtak Su Lekai Aduda Lemna Yentoke Kungangi Lam Oibana Toina Doctor Singh that check to Bagi Kudong Chadabakaya Mayok Nay Masigi Ngasigi Free IOS Health Camp Asina Kudong Chadabakaya Mayok Naba Kokhan Badamateng Oiragani Haina
Kuman Masaikol Apunba Ima Sanglen, Mayang Infal Thana Maning Lekagi, Finance Secretary Arambam Diren Finance na Fondo Kray. Kaksing District Bar Association Sinduna Mary Immaculate Catholic School Kaksing Amadi Royal Brighter Academy Higher Secondary School Sorada Legal Awareness Bang to Kray Program Singadu da Pokso Act 2012 Amadi Prohibition of Child Marriage Act 2006 ke Matang da Kaksing District Bar Association ge Resource Person Singna Mairoi Sing da Takpi ke Sainik School Infal na Lebaga Sigi Isai Vande Matram Chahi Chamya Kai Surakpagi Thoram Pangai the Leba School Sigi Campus the Pangtokre Thoram Aduda School Sigi Cadet Chamapal Mafudrana Vande Matram Sake Prime Minister Narendra Modi na ngarang New Delhi the Pangtoki ba Thoram da Miam the Piba Pauzel su classroom sing da Yenke Zanzatia Gaurav Thoram Gamri Lenana Kangpopi District Diet Center Laikopta Mega Health Camp Amangarang Pangtokre Tribal Research Institute na CMO Kangpopi amasung Ministry of Tribal Affairs ka kusam na duna pangthokiba ke maduda lajen na duna lairiba nupi angang sing yaong na miyoi kayamarum layang baga loina na hidak langtak sing su lem na fangan ke Tamenglong Forest Division Wildlife Trust of India amasung Rainforest Club Tamenglong ga kusam na duna Duigalong da chatharakiba 7-a-side men and women football tournament ngarang lushin kre. Lushin magi tharam da DFO Tamenglong Karibam Hitler Health Services ke Director Oiramba Dr. Chambo Golmei RFO Tamai Kundrakum Johnson na saruk yake. Amur Falkol gi matang da bahiroi singi saireng iba sangdam na ba amasu pangtoke. Tournament asi da nupi team mari yauna puna team taramapal na saruk yake. Winner amadi runner Oiraba team sing da manamatum sing gen toke. Midam dagi sakta ba pairakliba usek Amur Falkol bu ngak senana ba miyang wakal tahan na bagi pandam da tournament asi pangtokibani. Hauzi maroi ba pau amukana pizari. Nuit mangani pangtok kadaba Manitex 2025 Manipur ki Governor Ajay Kumar Bhala na nilakuti dalaiba arwan hatta hodo kray. Ruling amadi opposition MLA Singna Miyam bu samam na hale haina RPA thwa lege National Secretary Mahesor Thongauzam na hai kray. Suspension of operation Tongnariba KNO amasung UPF ke Singla Singa Ministry of Home Affairs ka warisa na kray. Amadi Darbar resolution matung ina maitei singna manak nakpa akoi badalai riba ching singda kundaba yai haina Harauro Village Development Committee Secretary Nong Thongbam Funindron hai kray. Maji phabjo na dia ISTV na preserve pa matang solution jare miang tabiri ba singbam kahanna khurumjani.